Makhal Mathel, Manipur. mayamgi nungynabagidamak lijariba Makhal Mathel Manipur channel na mayambu ikokona khoirumjari ngasi amuk mayagi mafamda ngarang tahanjakhiba Mayagi Thawai hariba wari asigi anisuba saruk mayamda khutol tamjari wari asi hingliba amadi sikraba kanagumbi amataga mari rinajadi mayamgi nungynabagidamakta semjaba warini hojik mayamgi mafamda khutol tamjari Manipuri horror story Mayagi Thawai anisuba amadi Aroiba saruk Rakeshna mayam lairiba ka adomda jensinki maduda mayamna kaidore haina hangi maduda Rakeshna mungonda thokliba sing adu tamki masigi matung makhoi laisangda chatuna lai amutang khoirumusi haina hainare asumna numidang du hokre mathangi nongalakpada makhoi manga laigi pochai khara lainabagidama kaithenda changlami matam maduda masamana ifa pharabi nupi amana makhoida Parapap changchil laktuna hairaki nakhoi yamna thuna laisangda chatlu haina hanna hairaki adudagi makhoi ipa pakhanna jip adu thoduna laigi pochai amata leidana laisangdomda lakhi makhoina hainai hojiki nupidubu kanano haina hainaki adubu kanamatana khangkhide asuna makhoi laisang yore laisang aduda Rosni amadi Alex makhoi ani changakhi laisang adu yamna sui Mapandagi nungsagi mangal kaya thoina changakti maram aduna laisangi ka adu mammi Rosni amadi Alex makhoi anina sum changchil lubada laisang aduda maiba khomai leramki maiba khomaida makhoi yumda laklaga lai khurumbinaba hainaki khomaina lakpa ngamoi haina hairakpadagi Alex amadi Rosni makhoi mafam adudagi thorakle masigi matung garida lehoriba Malem Rakesh amadi Redika makhoi ga punna yumda halakle asumna matamdu hojinkhre masigi matung numidangi matamda ka amada laisangda chakminaruba Alex amadi Rosni kanna khanaraki Alex na Rosni da hari nangna ngasai haibado khara phajana haradi maibado yarkadabaneba noi nupi ga hongnabi hingo tawduda maibaduna yumsida lai khurumu haiba yadribani maduda Rosni na hari aina kadaida hingo tawrige aibu nangdu nangawa mi malurabo Alex na mu hari yare taningde nupi ngang taw thabakse mangol oirodabani nupi haisidi pura o mangolni asumna harakpada Rosni do saubna heman khibadagi Alex ki mamaida khupakna tharakhi aduga Rosni du kaal dagi chakre Alex tu yamna sauna Rosni da munna yengduna kaadu da lehokki matam asida yum adugi akoibada leiriba mongphomsing adugi marakta leiriba kom tawba ahan aduna yum aduda karigumbat khara thokpa hore haibasi khangki masigi matung yum adugi ka amada makhoi amaga wari sanari matam masida Rakeshna noi yum sita lege su lehoro aidi chalani haina hairaki matam aduda Alex na yamna sauna noina sayam ki se kaigino ha maya haise sikraba mina kamaina mafam sida laktino wa tanjadu da Rosni na Alex nang awrabo kaino nang ngasi asam tension le se kaigino ba haina hairakpada Alex na yare ai ngawre ai dia ngawbane haiduna sauna mapanda tholai maduda Malemna matung inarakhi Alex adu mapanda leptuna lerami maduda Malemna mata kaidorge nang ngasi aswamna saurisibo haina hairakpada Alex na sauna hairi kamai sauningoduno maiba fangi lauyadi yumsida but ana yam hainade daidi sakhrasi hairaso karamjadi tamduda Malemna yare yumsida khoi leibase yam nungayaroi hojimak chalasi asi haramaga Malem sauduna imung changkhre masigi matung Alex na takhom khangdraduna mana furit khawdagi churuk ama thakke haiduna lokthora aga chamnabo tawri matam maduda magi sayengda karigumba pot ama tarai maduda Alex na kainone haiduna mathakta yengkhatlubada phingok setpi nupi ama makhong fere haiduna noktuna mangonda yengtharak aga lerami maduda Alex na ai sire sida kainoma leire bul leire haina koilaw lawi mana lawba tabada imungdagi Rakesh amadi Malem chenthoraki aduga kaidore ha Alex kaidorage haina hangki maduda Alex na tu mayane tu haina khudombi adu mathaka thili maduda Malem amadi Rakesh na Alex karai mayadi karai haina hangaki Alex tu ipa pakhana hojikta sigi mathaksida leramine haina khumi
matam maduda malemna phare hojima ikhoi chanaba tawsi ai gari start tawruge noi losinaruro haina hairamaga malem gari start tawba tatkhre aduga alex amadi rakesu imungda losinba changkhre matam masida malemna gari start tawbadu start haukhidi aduga mana phamiba sit adugi tunglom thangba sarukta mi ama sor chauna honbagi khonjel ama takhi maduda malemna leithuptuna yengbada kanamata leiramde malemna khalli kanano ne hojikta mine sor chauna honbagi khonjel ama takhi banida adubu kai chakhrajano haina kulei leiduna yengi maduda magi lukhamnomda khupakna phat launa tharai adudagi malemna phat launa leithoppada kanamata leiramde malemdu hainaltraduna imungromda yamna matha sana changai matam aduda mayamdi chatnabagi potchai loisali malemna changa aga hairai gari do start tawba yadre malemgi waduda mayamadu mongonda pulap jingi matam aduda ready kana karino kaino haisibo koi kamai tawdino haina pakhat na wa hairai maduda rakesh na hairai ready ka kaisu tawrose masi natrasu amta pakhat kaino haina themjilami maduda ready kana kappa ga hairai maya haise amna sathibani aiko hingani haiba thadaraktre aiko loina siragani maduda rakesh na ready ka da hairai sabta tapthago kedoroge ready ka aiko asayam leidi sidi ha kaino na atam kiridubo hana themjin birami matam masida makoina leiriba ka aduda nupi amana kappagi khonjal tarakhi leiriba mayamdu kulei leiduna ka adugi akoibada yingi matam aduda ready ka na hairai mayane kapise mayane haina pakhat na hairai madudi alex na amtang aiko luna dumana kapsilakpase ekhoi gyan mangi karino haibado akhoi tanasi matam masida rosni na hairai ekhoi khono odasu chen khrasiba ayam hainaraktre matam aduda malemna ngai khose kapiba mise kanano karino do ekhoi khangdunaba tawkhisi asumna hairai aduga malemna alex ta hairai alex lao kapise kanano do ekhoi yingusi madudi alex na ju hoi haiduna malem amadi alex makhunna tariba nupi amagi kapagi khonjal ladu khongul lirakhi makhona asum khongul lirakpada ngasai rakesh na karamba yum adugi mathak adomda alex amadi malem makhoi anisu karakhi matam asida makhona taramba kapagi khonjal adusu tarkhire somda kada lehoriba rakesh rosni amadi redika makhoi ka aduda takhum khangdana koichak chatuna leiri matam asida rakesh tu masa yamna nungairaktre ma masagi oina pakhatpa yadaba laina ama leijai mana sor phungkapagumba ama tawbudu da rosni amadi redika changchillaktuna rakesh ta hairai kedore rakesh nang masang amdrabo madu rakesh na hairai ai sa se yang wasale ai leina do adu mu hore haina hairai rakesh ta nariba na basi makoi loina makna khangi matam aduda rosni na hairai rakesh kaisu hanjana khadiluno nunghengan bagai khoi mafam che thalokna chatlagadabani haina hairakhi maduda rakesh na hairai oraroi akhoi ngasi ahing sida loina siragani maduda ready kana haihai he kaigi siduino yam khanjin man khare rakesh nang asumna makhoi ahum wari sanari somdana alex amadi malem yum adugi mathak yarakle aduga ngasai rakesh na changa amba ka aduda changai ka aduda phi angobuna kuppa phamung ama leirami aduga phamung adugi mathakta lairik amasu leirami makhona lairik adu paikhatuna yengli aduda khanghaudana ngasai makhona takhiba kappagi khonjel adu amuk tarakhi adudagi makhoi anina kulei leiduna yengbada ngasai rakesh na ukhiba phamung adugi nakanda leiriba chokuri amada nupi ama kuling pharang thangduna kapna leibadu ukhi nupi du makok non thaduna khuru khuduk tasenduna khuru da makok tu non tharaduna kapna leiri maduda malemna manak nakna sum changchili maduda kapiba nupi ado yamna kiba khonjal amaga loinana mamaidu phatlauna nongkhalakhi mamaidu icham chamna ngorok ngawi pali tawraba migi maithongni maduda malem amadi rakesh ima haina kanna lauduna mathak adudagi chentherakhi masidagi makhoi ka aduda chensilakhi leramiba redika amadi rosnina kedorageba haina hangi maduda malemna mafamse hojimak thauk yadre khongno orasu chanba tawsi haina hairai matam masida sofa da phamduna leiriba alex ki mana kongda akiba fanglaba khonjal kharana marol mari khangdaba wa khara panghai da hairai
ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯎꯔꯤꯕ ꯃꯥꯂꯦꯝ ꯔꯥꯀꯦꯁ ꯔꯣꯁꯅꯤ ꯑꯃꯗꯤ ꯔꯤꯇꯤꯀꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯦꯂꯦꯛꯁꯀꯤ ꯃꯃꯤꯠꯇ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯅ ꯎꯈꯤ ꯃꯗꯨꯗꯩ ꯑꯦꯂꯦꯛꯁꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯂꯒ ꯔꯣꯁꯅꯤꯗ ꯀꯥꯞꯄꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯑꯦꯂꯦꯛꯁ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯗꯒꯤ ꯑꯦꯂꯦꯛꯁꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯒ ꯃꯄꯥꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯔꯥꯀꯦꯁ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯑꯦꯂꯦꯛꯁꯄꯨ ꯇꯥꯟꯅꯈꯤ ꯃꯄꯥꯟꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯑꯦꯂꯦꯛꯁꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯔꯥꯀꯦꯁꯅ ꯑꯦꯂꯦꯛꯁꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯨꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯂꯦꯛꯁꯄꯨ ꯐꯥꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯦꯂꯦꯛꯁꯇ ꯍꯥꯏꯔꯛꯏ ꯑꯦꯂꯦꯛꯁ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯃꯇꯝꯁꯤꯗ ꯔꯣꯁꯅꯤ ꯌꯥꯝꯅ ꯀꯞꯈꯤ ꯔꯦꯗꯤꯀꯥꯁꯨ ꯀꯞꯈꯤ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯩ ꯄꯨꯜꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯅꯪꯁꯦ ꯉꯥꯎꯔꯦ ꯈꯪꯉꯕ ꯅꯪꯁꯦ ꯉꯥꯎꯔꯦ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯀꯥ ꯑꯗꯨꯗ ꯂꯩꯈꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯣꯁꯅꯤ ꯑꯃꯗꯤ ꯔꯦꯗꯤꯀꯥ ꯀꯤꯃꯟꯗꯨꯅ ꯀꯞꯄꯤ ꯔꯥꯀꯦꯁ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯃꯈꯣꯏꯕꯨ ꯊꯦꯝꯃꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯪꯅꯕ ꯀꯥ ꯑꯃꯗ ꯒ꯭ꯂꯥꯁ ꯑꯃ ꯇꯥꯔꯒ ꯀꯥꯏꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯅꯔꯛꯏ ꯍꯧꯖꯤꯛꯀꯤꯗꯨ ꯒ꯭ꯂꯥꯁ ꯀꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯔꯦꯗꯤꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯒꯤꯂꯥꯁ ꯇꯥꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯒꯤꯂꯥꯁꯁꯨ ꯀꯥꯏꯔꯝꯗꯦ ꯑꯗꯨꯗꯒꯤ ꯔꯦꯗꯤꯀꯥ ꯀꯤꯕꯅ ꯀꯞꯈꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯥꯒꯤ ꯊꯋꯥꯏꯅꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯥꯒꯤ ꯊꯋꯥꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯅꯔꯛꯑꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯗꯤ ꯑꯦꯂꯦꯛꯁ ꯑꯗꯨ ꯃꯤ ꯑꯃꯅ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇ ꯕꯤꯔꯤ ꯀꯥꯞꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯔꯣꯁꯅꯤꯅ ꯇꯩꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯁꯅꯤ ꯃꯁꯥꯗꯣ ꯉꯛꯆꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯠꯇꯤꯌꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯤꯌꯦ ꯍꯥꯏꯅ ꯀꯞꯈꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯁꯨ ꯇꯥꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯏ ꯔꯣꯁꯅꯤ ꯅꯪ ꯑꯦꯂꯦꯛꯁꯄꯨ ꯍꯥꯠꯂꯕ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯤꯌꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯤꯌꯦ ꯑꯩꯅ ꯍꯥꯠꯇꯤꯌꯦ ꯍꯥꯏꯅ ꯀꯞꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯑꯦꯂꯦꯛꯁꯄꯨ ꯃꯤꯍꯨꯟ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯤꯍꯨꯟ ꯂꯩꯔꯝꯗ꯭ꯔꯦ ꯔꯦꯗꯤꯀꯥ ꯌꯥꯝꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯁꯣꯝꯗ ꯔꯣꯁꯅꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯀꯟꯅ ꯀꯞꯆꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯍꯧꯗꯕ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯛꯈꯤ ꯑꯗꯨꯗꯒꯤ ꯔꯣꯁꯅꯤꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯃꯥꯂꯦꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯔꯦꯗꯤꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯂꯝꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯈꯣꯝꯃꯩꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯀꯞꯇꯨꯅ ꯇꯝꯈꯤ ꯃꯗꯨꯗ ꯃꯥꯏꯕ ꯈꯣꯝꯃꯩꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯐꯝꯃꯨ ꯃꯗꯨꯗꯒꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯤ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯗꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯈꯣꯝꯃꯩꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯔꯣꯁꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯒꯨꯔꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯒꯨꯔꯨ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯑꯩꯒꯤ ꯒꯨꯔꯨꯅ ꯈꯪꯖꯈꯤꯗꯦ ꯃꯗꯨ ꯈꯪꯗꯕꯅꯤꯅ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯀꯌꯥ ꯄꯤꯁꯤꯟꯈꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯑꯩꯅ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯄꯤꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯝꯗꯨꯗ ꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯌꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯌꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯉꯛꯁꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯆꯪꯗꯅꯕ ꯌꯥꯜꯂꯤꯕ ꯂꯤꯛ ꯑꯗꯨ ꯃꯥꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯊꯥꯗꯠꯈꯤ ꯑꯗꯨꯒ ꯍꯨꯟꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯉꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯜꯂꯤꯕ ꯕꯨꯠ ꯆꯪꯕ ꯉꯝꯗꯅꯕ ꯂꯤꯛ ꯑꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ
ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯒꯨꯔꯨꯗ ꯍꯥꯏꯖꯕꯗ ꯒꯨꯔꯨꯅ ꯃꯥꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯨꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯏꯕ ꯈꯣꯝꯃꯩꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯉꯍꯥꯟꯋꯥꯏꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯔꯥꯀꯦꯁ ꯑꯦꯂꯦꯛꯁ ꯃꯥꯂꯦꯝ ꯃꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯃꯌꯥꯕꯨ ꯃꯁꯛ ꯈꯪꯂꯤꯕꯗꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯌꯥ ꯃꯌꯥ ꯍꯥꯏꯅ ꯀꯧ ꯃꯗꯨꯗ ꯃꯌꯥꯗꯣ ꯊꯣꯔꯛꯀꯅꯤ ꯊꯣꯔꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯆꯪꯂꯛꯀꯅꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯪꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯃꯌꯥꯒꯤ ꯊꯋꯥꯏꯅ ꯅꯪꯉꯣꯟꯗ ꯆꯪꯂꯛꯂꯕꯁꯨ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯒꯅꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯨ ꯉꯝꯅꯕ ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯏ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯊꯋꯥꯏ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯪꯅ ꯅꯈꯨꯠꯇ ꯊꯥꯡ ꯑꯃ パꯏꯗꯨꯅ ꯃꯥꯂꯦꯝꯗ ꯊꯤꯜꯂꯨ ꯑꯗꯨꯗꯒꯤ ꯄꯛꯂꯛꯄ ꯏ ꯑꯗꯨꯅ ꯃꯌꯥꯒꯤ ꯃꯣꯡꯐꯝꯒꯤ ꯐꯨꯔꯥ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯇꯩꯌꯨ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯃꯗꯨꯗ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝꯒꯤ ꯏ ꯑꯗꯨꯅ ꯃꯌꯥꯒꯤ ꯃꯣꯡꯐꯝꯒꯤ ꯐꯨꯔꯥ ꯑꯗꯨꯗ ꯀꯔꯤꯒꯤ ꯄꯨꯔꯛꯇꯨꯅ ꯇꯩꯕꯗ ꯐꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯂꯦꯝꯁꯦ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅꯗꯤ ꯀꯌꯥ ꯊꯑꯣꯏꯈꯤꯗꯦ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯅ ꯁꯤꯔꯤꯕꯗꯣ ꯃꯥꯂꯦꯝꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯌꯥꯗ ꯃꯥꯂꯦꯝꯒꯤ ꯏ ꯑꯗꯨꯅ ꯇ꯭ꯔꯄꯣꯟ ꯀꯠꯂꯕꯗꯤ ꯃꯌꯥꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯒꯅꯨ ꯆꯠꯂꯣ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯔꯣꯁꯅꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯈꯤ ꯔꯣꯁꯅꯤ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯕꯨ ꯃꯥ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯌꯥ ꯃꯌꯥ ꯍꯥꯏꯅ ꯀꯧꯈꯤ ꯁꯣꯝꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯔꯥꯀꯦꯁ ꯃꯥꯂꯦꯝ ꯑꯃꯗꯤ ꯔꯦꯗꯤꯀꯥ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯃꯌꯥ ꯃꯌꯥ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯍꯪꯅꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯑꯦꯂꯦꯛꯁꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯥꯂꯦꯝꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯃꯌꯥ ꯃꯌꯥ ꯀꯧꯔꯤꯁꯦ ꯀꯧꯕ ꯂꯦꯞꯍꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯀꯥꯞꯇꯨꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯛꯈꯤ ꯁꯣꯝꯗ ꯔꯣꯁꯅꯤꯒꯤ ꯃꯅꯥꯛꯇ ꯃꯌꯥꯗꯣ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯈꯤ ꯑꯗꯨꯒ ꯔꯣꯁꯅꯤꯗ ꯋꯪ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯔꯣꯁꯅꯤꯗꯣ ꯃꯥꯂꯦꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯥꯂꯦꯝꯅ ꯆꯪꯉꯝꯕ ꯊꯋꯥꯏ ꯑꯗꯨ ꯔꯣꯁꯅꯤꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯃꯥꯂꯦꯝ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯀꯥ ꯑꯗꯨꯗ ꯔꯣꯁꯅꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯊꯤꯟꯅꯅꯕ ꯇꯧꯔꯛꯈꯤ ꯃꯥꯂꯦꯝꯅ ꯔꯣꯁꯅꯤꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅꯤꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯤꯜꯂꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯍꯟꯈꯤ ꯑꯗꯨꯗꯒꯤ ꯔꯣꯁꯅꯤ ꯃꯌꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯀꯤ ꯐꯨꯔꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯏ ꯑꯗꯨ ꯇꯩꯈꯤ ꯐꯨꯔꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯣꯁꯅꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯛꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯁꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝ ꯔꯦꯗꯤꯀꯥ ꯔꯥꯀꯦꯁ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯔꯣꯁꯅꯤꯗꯤ ꯑꯦꯂꯦꯛꯁ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯖꯦꯜꯗ ꯆꯍꯤ 2 ꯂꯩꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ